ꯑꯩꯈꯣꯏ ꯏꯔꯛꯇ ꯉꯁꯤ ꯂꯥꯛꯄꯤꯔꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯥꯕꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯂꯥꯎꯟ ꯑꯃꯇꯪ ꯆꯣꯡꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯥꯔꯤꯟ ꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯁꯨꯡ ꯃꯥꯒ ꯂꯣꯏꯅꯔꯒ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯁꯇꯦꯖꯇ ꯐꯝꯃꯤ ꯃꯤꯁꯇꯔ ꯕꯣꯕꯤ ꯁꯤꯡ ꯃꯤꯁꯇꯔ ꯃꯥꯏ ꯄꯥꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯕꯥꯔꯤꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯇꯤꯝꯕꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯕꯤꯔꯛꯅꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ Ma'am, you like si Bobby Singh, Mr. Bobby, 5 times world champion. May say ni ako'y ma'am Secretary Mr. Barin Singh Galungan nalai, ma'am launan pangkapi na ba ako'y bendu. Amo kang ningsing jari, ma'am kupatay ba kanya na round magkano katang kapi na ba yung ningsing jari. Mr. Bobby Singh, I'm going to negative. Oh, now it is 7 times world champion. 7 times champion, Mr. Ross, Mr. Ross Bobby. Come on. Yeah. I have the soybean 7 times. Ngasihin may tayo yung habal tong kasi ay yun na di